ꯃꯌꯥꯝꯕ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯋꯥꯉꯥꯡ ꯍꯩꯇꯕꯤ ꯃꯅꯤꯇꯣꯝꯕꯤꯒꯤ ꯃꯃꯧ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯇꯅꯤꯁꯀꯥ꯫ ꯈꯨꯜ ꯑꯃꯗ ꯃꯅꯤꯇꯣꯝꯕꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯅꯤꯇꯣꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯈꯛ ꯄꯣꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯅꯥꯎꯕ ꯀꯧꯔꯝꯃꯤ꯫ ꯃꯅꯤꯇꯣꯝꯕꯤꯒꯤ ꯏꯃꯨꯡ ꯑꯁꯤ ꯃꯈꯣꯏ ꯑꯍꯨꯝ ꯂꯩ꯫ ꯃꯅꯤꯇꯣꯝꯕꯤꯒꯤ ꯅꯨꯄꯥ ꯁꯣꯕꯥ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯂꯩꯕꯅꯤ꯫ ꯅꯥꯎꯕ ꯂꯨꯍꯣꯡꯂꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯃꯤꯡꯅ ꯊꯣꯏꯕꯤ ꯀꯧꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯃꯈꯣꯏ ꯃꯔꯤ ꯂꯩꯔꯤ꯫ ꯃꯅꯤꯇꯣꯝꯕꯤꯒ ꯊꯣꯏꯕꯤꯒꯤ ꯃꯃꯥꯒ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯄ ꯃꯃꯥꯟꯅꯕꯤꯅꯤ꯫ ꯋꯥꯈꯜꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯅꯩ꯫ ꯑꯁꯤꯒꯤꯁꯨ ꯃꯊꯛꯇ ꯃꯁꯥ ꯃꯁꯥꯃꯨꯛ ꯄꯤꯅꯔꯕꯅꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯂꯨꯍꯣꯡꯕꯒꯤ ꯍꯩꯖꯥꯕ ꯅꯨꯃꯤꯠꯅꯤ꯫ ꯊꯣꯏꯕꯤꯒꯤ ꯀꯥꯗꯨꯗ ꯃꯅꯤꯇꯣꯝꯕꯤꯒ ꯊꯣꯏꯕꯤꯒꯤ ꯃꯃꯥꯒ ꯅꯣꯛꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ꯫ ꯃꯅꯤꯇꯣꯝꯕꯤꯅ "ꯑꯩꯗꯤꯅꯦ ꯅꯨꯡꯉꯥꯏꯔꯤꯕꯅꯤ ꯃꯤ꯫ ꯑꯁꯨꯝꯅ ꯃꯔꯤ ꯑꯃ ꯊꯝꯂꯕꯗꯤ ꯏꯕꯥꯅꯤꯁꯦ ꯍꯌꯦꯡꯋꯥꯏ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯂꯩꯕ ꯌꯥꯗꯣꯏꯅꯤ꯫ ꯊꯣꯏꯕꯤꯒꯤ ꯃꯃꯥꯅ ꯌꯥꯗꯣꯏꯅꯤ꯫ ꯁꯨꯃꯥꯏꯅ ꯊꯝꯕꯁꯤꯅꯁꯨꯅꯦ ꯑꯩꯁꯨ ꯋꯥꯈꯜꯁꯦ ꯈꯔ ꯌꯥꯡꯏ꯫ ꯀꯅꯥ ꯈꯪꯅꯤ ꯃꯊꯣꯡ ꯆꯥꯗꯕ ꯑꯃꯗ ꯑꯩꯒꯤ ꯏꯆꯥ ꯃꯊꯟꯇ ꯌꯥꯎꯖꯕꯁꯦ ꯍꯦꯛ ꯇꯥꯁꯤꯜꯂꯨꯔꯣ꯫ ꯀꯔꯤ ꯂꯥꯏꯕꯛꯅꯣ ꯑꯩꯅ ꯇꯥꯗꯣꯏꯁꯤꯕꯣ? ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯂꯣꯏꯗꯣꯏꯅꯤ꯫ ꯁꯨꯃꯥꯏꯅꯅꯦ ꯃꯐꯝ ꯈꯪꯕ ꯑꯃꯗ ꯂꯩꯈ꯭ꯔꯗꯤ ꯑꯩꯁꯨ ꯋꯥꯈꯜꯁꯦ ꯈꯔ ꯅꯨꯡꯉꯥꯏꯗꯅ꯫ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯅꯨꯄꯤꯁꯤꯡ ꯅꯨꯄꯥꯁꯤꯡꯁꯦ ꯑꯗꯒꯤꯗꯤ ꯑꯇꯣꯞꯄ ꯅꯨꯄꯤꯁꯤꯡ ꯑꯩꯒꯤ ꯃꯆꯤꯡ ꯃꯇꯥꯁꯤꯒꯅꯦ ꯏꯆꯥ ꯅꯨꯄꯥꯅ ꯀꯔꯝꯕ ꯏꯃꯨ ꯄꯨꯔꯛꯇꯣꯏꯅꯣꯅꯅꯦ ꯍꯪꯕꯗ ꯑꯩꯒꯤ ꯅꯨꯄꯥꯅꯅꯦ ꯁꯥꯎꯔꯕꯅꯦ ꯃꯤ ꯏꯆꯥꯗ ꯑꯩꯅ ꯍꯪꯕꯗꯗ꯫ ꯃꯥꯁꯨ ꯃꯃꯥ ꯑꯩꯒꯤ ꯏꯆꯥꯅꯦ ꯍꯥꯏꯕꯗ ꯆꯣꯞꯇꯦ꯫ ꯃꯃꯥ ꯑꯩꯒꯤ ꯌꯦꯡꯂꯒ ꯅꯨꯄꯤ ꯈꯜꯂꯒꯅꯦ ꯄꯨꯁꯤꯜꯂꯛꯏꯁꯤꯅꯤꯅꯦ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯗꯨꯗ ꯅꯥꯀꯟꯗ ꯂꯩꯕ ꯑꯍꯜ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯛꯏ, ꯑꯣꯟꯊꯣꯛꯅꯁꯨ ꯆꯥꯅꯩꯗ ꯅꯕꯥꯅꯤꯁꯦ꯫ ꯄꯤꯛꯂꯤꯉꯩꯗꯒꯤꯁꯨ ꯇꯤꯟꯅꯩ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯅꯆꯥꯁꯤꯡ ꯑꯃꯨꯛ ꯂꯨꯍꯣꯡꯂꯒꯗꯕ꯫ ꯐꯩ, ꯏꯁꯣꯔ ꯃꯥꯁꯨꯅꯦ ꯃꯔꯨꯞ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕ ꯀꯥꯏꯗꯅꯕ ꯊꯧꯔꯥꯡꯁꯦ ꯌꯥꯝ ꯍꯩꯅ ꯁꯤꯜꯂꯤꯅꯦ꯫ ꯃꯅꯤꯇꯣꯝꯕꯤꯅ ꯑꯗꯨꯅꯤ ꯏꯃꯥꯕꯣꯛ, ꯑꯁꯦꯡꯕ ꯃꯔꯨꯞ ꯑꯁꯤꯗꯤ ꯀꯥꯏꯅꯕ ꯌꯥꯄꯣꯠ ꯅꯠꯇꯦꯗ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯅꯣꯛꯏ꯫ ꯃꯣꯏꯒꯤ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯈꯔ ꯅꯍꯥ ꯑꯣꯏꯕ ꯃꯧ ꯀꯥꯡꯕꯨ ꯑꯃ ꯂꯩꯔꯤꯕꯗꯨꯗꯤ ꯋꯥꯔꯦ꯫ ꯃꯆꯤꯜ ꯀꯟꯕ ꯑꯅꯤꯅꯤ꯫ ꯑꯃꯅ ꯑꯃꯨꯛ ꯁꯥꯎꯅꯕꯗ ꯑꯃꯅ ꯑꯃꯨꯛ ꯑꯃꯒꯤ ꯐꯠꯇꯕ ꯄꯨꯊꯣꯛꯂꯒ ꯄꯥꯎ ꯇꯝꯕꯗ ꯃꯣꯏꯗ ꯑꯣꯟꯁꯤꯜꯂꯒ ꯇꯝꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯑꯃꯅ ꯐꯅ ꯈꯠꯅꯔꯕꯁꯨ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯀꯔꯝ ꯇꯧꯕꯅꯣ ꯈꯪꯗꯦ ꯍꯦꯛꯇ ꯇꯤꯟꯅꯈꯤꯅꯤ ꯑꯅꯤꯁꯤ꯫ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯑꯃꯅ ꯑꯃꯗ ꯊꯔꯨꯝ ꯊꯝꯅꯩ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯃꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯈꯪꯂꯕ ꯋꯥꯐꯝꯅꯤ꯫ ꯑꯗꯨꯕꯨ ꯋꯥ ꯍꯥꯏꯕ ꯌꯥꯗꯕꯅꯤꯅ ꯃꯈꯣꯏ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯣꯏꯕꯤꯒꯤ ꯃꯃꯥꯍꯣꯏꯁꯨ ꯆꯠꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯒꯤ ꯃꯃꯥ ꯑꯁꯤ ꯋꯥꯈꯜ ꯈꯔ ꯄꯤꯛꯏ, ꯑꯗꯨꯒ ꯃꯅꯤꯇꯣꯝꯕꯤꯅ ꯄꯦꯟꯊꯣꯛꯄ ꯈꯔ ꯉꯝꯃꯤ꯫ ꯄꯪꯕꯁꯨ ꯃꯅꯤꯇꯣꯝꯕꯤꯗꯒꯤ ꯊꯣꯏꯕꯤꯒꯤ ꯃꯃꯥꯅ ꯍꯦꯜꯂꯤ꯫ ꯊꯣꯏꯕꯤꯒꯤ ꯃꯃꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯤꯌꯥꯝꯅ ꯑꯁꯪꯕꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯊꯣꯏꯕꯤ ꯑꯁꯤꯁꯨ ꯃꯃꯥꯒꯤ ꯃꯆꯥꯅꯤ꯫ ꯃꯥꯅꯕꯨꯗꯤ ꯃꯃꯥꯗꯒꯤ ꯈꯔ ꯁꯤꯡꯉꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯋꯥꯈꯜ ꯀꯔꯤꯁꯨ ꯈꯟꯊꯗꯅ ꯉꯥꯡꯅꯤꯡꯕꯗ ꯉꯥꯡꯕ, ꯑꯩꯅ ꯉꯥꯡꯂꯤ ꯋꯥꯁꯤꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯀꯥꯏ ꯄꯤꯔꯛꯀꯅꯤ ꯍꯥꯏꯅ ꯈꯟꯊꯗꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯅꯧꯔꯤꯕ ꯃꯇꯝ ꯑꯣꯏꯕꯒꯤꯔ ꯊꯣꯏꯕꯤ ꯋꯥ ꯀꯌꯥ ꯉꯥꯡꯗꯦ, ꯑꯗꯨꯒ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯃꯇꯝꯗꯁꯨ ꯑꯃꯠꯇ ꯁꯣꯏꯗꯦ꯫ ꯃꯅꯤꯇꯣꯝꯕꯤ ꯑꯁꯤ ꯀꯩꯊꯦꯜꯗ ꯁꯦꯟꯗꯣꯏ ꯆꯥꯕꯤ, ꯌꯥꯝꯅ ꯍꯩꯁꯤꯡꯕꯤ, ꯋꯥꯈꯜ ꯐꯥꯊꯕ ꯉꯝꯕꯤ, ꯃꯤ ꯊꯦꯡꯅꯕ ꯀꯤꯗꯕꯤ ꯅꯨꯄꯤ ꯑꯃꯅꯤ꯫ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯃꯤꯅ ꯃꯉꯣꯟꯗ ꯍꯦꯟꯖꯤꯜꯂꯛꯄꯁꯤꯗꯤ ꯃꯍꯥꯛ ꯌꯥꯗꯦ꯫ ꯃꯉꯣꯟꯗ ꯎꯁꯤꯜꯂꯛꯇꯕ ꯃꯤꯗꯗꯤ ꯃꯥꯅ ꯁꯥꯎꯈꯤꯕꯁꯤꯗꯤ ꯑꯉꯝ ꯑꯔꯥꯏ ꯈꯪꯗꯦ, ꯑꯆꯨꯝ ꯑꯔꯥꯟ ꯑꯃꯠꯇ ꯈꯪꯕꯤꯕ ꯖꯥꯠ ꯅꯠꯇꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯅꯤꯇꯣꯝꯕꯤꯅ ꯊꯣꯏꯕꯤꯕꯨꯁꯨ ꯀꯩꯊꯦꯜꯗ ꯈꯔ ꯄꯨꯊꯣꯛꯄ ꯍꯧꯏ꯫ ꯊꯥ 2-3 ꯄꯨꯊꯣꯔꯛꯄꯗꯨꯗꯒꯤꯗꯤ ꯍꯧꯔꯦ ꯊꯣꯏꯕꯤ ꯋꯥ ꯉꯥꯡꯕ꯫ ꯑꯁꯨꯝ ꯀꯨꯏꯁꯤꯜꯂꯛꯂꯕꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯀꯩꯊꯦꯜꯗ ꯃꯤ ꯀꯤꯗꯅ ꯋꯥ ꯉꯥꯡꯕ ꯉꯝꯂꯦ꯫ ꯑꯗꯨꯝꯅ ꯉꯝꯈꯠꯂꯛꯂꯤꯕ ꯃꯈꯩ ꯅꯥꯄꯜ ꯀꯥꯕꯁꯨ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯏ꯫ ꯀꯩꯊꯦꯜꯗ ꯉꯁꯤꯗꯤ ꯃꯅꯤꯇꯣꯝꯕꯤ ꯌꯨꯝꯗ ꯂꯩꯍꯧꯒꯦ, ꯃꯁꯥ ꯌꯥꯝꯅ ꯁꯣꯛꯊꯩ ꯍꯥꯏꯗꯨꯅ ꯂꯩꯍꯧꯕꯅꯤ꯫ ꯊꯣꯏꯕꯤ ꯈꯛꯇꯪ ꯀꯩꯊꯦꯜꯗ ꯂꯥꯛꯏ꯫ ꯑꯗꯨꯅ ꯈꯔ ꯎꯔꯩ ꯄꯥꯔꯩ ꯇꯧꯕ ꯃꯤꯁꯤ ꯊꯤꯅ ꯍꯦꯛꯇ ꯉꯥꯡꯊꯠꯂꯝꯃꯤ꯫ ꯄꯣꯠꯐꯝ ꯑꯃ ꯐꯝꯂꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯊꯣꯏꯕꯤ ꯂꯦꯞꯂꯒ ꯃꯈꯣꯜ ꯍꯧꯅ ꯉꯥꯡꯂꯤ꯫ ꯃꯤꯒꯤ ꯁꯦꯜꯗꯣ ꯂꯧꯈꯩ ꯂꯧꯔꯒ ꯄꯤꯔꯣꯏꯗꯕ ꯑꯣꯏꯔꯗꯤ ꯀꯩꯗꯧꯕꯩ ꯂꯧꯔꯤꯅꯣ? ꯁꯦꯜ ꯂꯧꯔꯝꯗꯥꯏꯗꯗꯤ ꯌꯣꯡꯅ ꯆꯥꯅꯕ ꯇꯥꯟꯅꯕꯗꯨ ꯃꯉꯥꯏꯅꯦ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯁꯦꯜ ꯂꯩꯇ꯭ꯔꯤ ꯀꯥꯏꯅ꯫ ꯁꯦꯜ ꯄꯤꯔꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯀꯩꯗꯧꯕꯩ ꯁꯦꯜ ꯂꯧꯔꯤꯅꯣ? ꯄꯣꯠꯐꯝ ꯐꯝꯕ ꯅꯨꯄꯤꯗꯨ ꯈꯔꯁꯨ ꯑꯍꯜ ꯑꯣꯏꯔꯦ, ꯃꯌꯥꯡꯁꯨ ꯌꯥꯝꯅ ꯀꯪꯉꯤ꯫ ꯈꯔ ꯁꯣꯟꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ, ꯕꯦꯝꯃ,
ꯑꯩ ꯇꯁꯦꯡꯅ ꯂꯩꯇꯕꯒꯤ ꯇꯧꯕꯅꯤꯅꯦ ꯅꯊꯤꯕꯣꯡ ꯆꯥꯕꯒꯤꯗꯤ ꯂꯩꯔꯝꯒꯅꯤꯅꯦ ꯃꯤꯒꯤ ꯁꯦꯜ ꯇꯣꯜꯂꯒ ꯅꯊꯤꯕꯣꯡ ꯍꯨꯞꯄ ꯉꯝꯃꯤꯕꯗꯨꯕꯨ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ ꯐꯅꯌꯥꯝꯅ ꯁꯨꯍꯜ ꯂꯣꯏꯔꯦ ꯆꯥꯛ ꯆꯥꯈꯣꯝꯗꯤ ꯆꯥꯎꯅ ꯆꯥꯎꯅ ꯆꯥꯔꯝꯒꯅꯤꯅꯦ ꯑꯗꯨꯒ ꯏꯁꯣꯟ ꯁꯣꯟꯖꯤꯟꯅꯗꯅ ꯅꯪꯒꯤ ꯅꯇꯧꯗꯨꯗ ꯑꯩꯅ ꯄꯤꯊꯔꯅꯤ ꯁꯤꯔꯣ ꯍꯥ ꯅꯪꯅ ꯈꯜꯂꯤꯁꯦ ꯏꯁ 이ꯕꯨ ꯏꯀꯥꯏꯗꯦꯅꯦ 미기 셀 부르가 삐더버 까이나 아이어리디네 나는 시작하니 까나디 할 셀도 스스피로 낭는 쌀부도 마이네네 에코시 싸도이니 강여봐 아두나 기안 크라타나시 미기 이sup라가 힝게 칸가노 노이 싸라가 에코이 싸가노 하이도디 라이너 시야루이 미너 시야루이 셀도 프라피로 아토빠다수 에이상루 기도이니고 비마 아이타 시행나 레이터버기 떠보니네 나스노 티라누 야리 강이베마 따닝제 마기 와두다 마낙다 뽀펑 기당 랍나 팜라마 누피 마나 사우닝 나이데이 와리도 파자파자나 사우니 비에마낭보 마도 나타키 할니 아두기수 마탁다 낭나 레이리세 까이티얼니 아할라만 마야마 레이리 따바 누가이따보 와이와따냐 시나라까누네 토이비 누피두도 온실라가 얌닝바기 모옹다 하이데이 까이노 시다 낭기나 토까이 레이게 ꯅꯪꯒꯤ ꯄꯣꯠ ꯌꯣꯟꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨꯝ ꯌꯣꯜꯂꯣ ꯁꯤꯗ ꯅꯪꯒꯤ ꯅꯊꯧ ꯂꯩꯇꯦ ꯈꯪꯉꯕ ꯑꯩꯒꯤꯗꯤ ꯑꯩꯒꯤ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯖꯕꯅꯤ ꯑꯗꯨꯕꯨ ꯆꯨꯝꯅ ꯍꯥꯏꯌꯨ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ ꯃꯗꯨ ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯦꯕ ꯅꯊꯧ ꯇꯧ ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯨꯝ ꯄꯥꯟꯅꯔꯤꯕꯗꯨꯕꯨ ꯅꯊꯧ ꯂꯩꯇ꯭ꯔꯣ ꯄꯤꯕꯤꯌꯨ ꯍꯥꯏꯕ꯭ꯔꯣ ꯃꯥꯒꯤ ꯍꯟꯗꯛꯀꯤ ꯋꯥꯗꯨ ꯅꯨꯄꯤ ꯑꯗꯨ ꯆꯨꯝꯅ ꯐꯝꯂꯝꯕꯗꯒꯤ ꯄꯨꯛ ꯍꯧꯒꯠꯂꯛꯏ ꯆꯍꯤ ꯀꯌꯥ ꯀꯩꯊꯦꯜꯗ ꯃꯤ ꯃꯈꯜ ꯁꯨꯅ ꯊꯦꯡꯅꯔꯕ ꯅꯨꯄꯤꯅꯤ ꯊꯣꯏꯕꯤꯒꯤ ꯑꯉꯥꯡ ꯌꯥꯝꯅ ꯑꯣꯏꯅ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡ ꯑꯗꯨꯗ ꯌꯥꯝ ꯁꯥꯎꯈ꯭ꯔ ꯃꯥꯜꯂꯤ ꯌꯥꯝꯅ ꯊꯥꯖꯗꯅ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯍꯥꯏꯔꯛꯏ ꯀꯩꯕ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ ꯑꯩꯁꯦ ꯊꯧ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯕ ꯊꯕꯛ ꯄꯤꯒꯦ ꯍꯥꯏꯔꯤꯅꯤ ꯅꯪꯒꯤꯁꯦ ꯑꯩꯒꯤ ꯊꯧ ꯅꯪ ꯃꯁꯛ ꯈꯪꯅꯤꯡꯕ꯭ꯔꯣ ꯀꯩꯊꯦꯜꯁꯤ ꯂꯥꯛꯂꯒ ꯑꯐꯥꯎ ꯁꯥꯃꯤ ꯊꯨꯗꯦꯛꯄꯁꯦ ꯑꯩꯒꯤ ꯊꯧꯅꯤ ꯅꯪꯅ ꯉꯁꯥꯏꯗꯩ ꯉꯥꯡꯂꯤ ꯃꯌꯥꯝꯗꯨꯕꯨ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤ ꯃꯌꯥꯝ ꯑꯗꯣ ꯑꯍꯜ ꯑꯁꯤꯅꯦ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯗꯕ꯭ꯔꯥ ꯕꯦꯝꯃ ꯑꯗꯨꯒꯨꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨꯗꯤꯅꯦ ꯃꯤꯗꯤ ꯂꯥꯏꯔꯗꯅ ꯁꯥ ꯐꯥꯎꯕ ꯉꯥꯡꯂꯝꯂꯣꯏꯅꯦ ꯑꯗꯨꯒ ꯅꯪꯒꯤ ꯑꯁꯣꯏꯕꯁꯤꯁꯨ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯕꯤꯔꯦ ꯑꯩꯉꯣꯟꯗ ꯊꯧ ꯂꯩꯇꯕꯤ ꯀꯥꯏꯁꯨ ꯍꯥꯏꯕ ꯁꯥꯏꯅꯦ ꯃꯁꯦ ꯅꯪꯅ ꯅꯊꯧ ꯂꯩꯇꯗꯅ ꯃꯤꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯕꯗꯨꯗ ꯍꯥꯏꯕꯤꯕꯩ ꯋꯥꯅꯤ ꯍꯩ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯀꯅꯥꯗꯅꯣ ꯍꯥ ꯑꯩꯁꯤ ꯅꯈꯥ ꯇꯥꯕ ꯑꯉꯥꯡꯅ ꯅꯪ ꯃꯥ ꯀꯥꯏꯅ ꯌꯥꯝ ꯁꯤꯖꯤꯟꯅꯔꯤꯗꯨ ꯀꯔꯤꯒꯤꯅꯣ ꯊꯛꯁꯤꯒ ꯁꯤꯅꯥꯏꯗ ꯁꯥꯔꯗꯅ ꯅꯪꯕꯨ ꯅꯪ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯀꯩ ꯍꯥꯏꯌꯣ ꯍꯥꯏꯅꯣ ꯃꯁꯤ ꯑꯉꯥꯡꯁꯤ ꯃꯁꯦ ꯋꯥꯉꯥꯡ ꯑꯃ ꯇꯧꯔꯤꯅꯦ ꯃꯁꯦ ꯍꯩ ꯅꯪꯒꯨꯝꯕ ꯄꯦꯇꯥ ꯋꯥꯗꯤ ꯇꯣꯛꯈꯣ ꯃꯤ ꯃꯈꯜ ꯁꯨꯅ ꯊꯦꯡꯅꯔꯛꯂꯕꯅꯤ ꯀꯣ ꯀꯦꯊꯕꯤ ꯑꯩꯁꯦ ꯀꯩꯊꯦꯜ ꯑꯁꯤꯗ ꯑꯩꯁꯦ ꯀꯦꯊꯕꯤꯅꯤ ꯀꯦꯊꯕꯤ ꯈꯪꯂꯕ꯭ꯔꯥ ꯅꯪ ꯀꯦꯊꯕꯤ ꯑꯣꯏꯔꯒ ꯀꯩꯗꯧꯔꯒꯦ ꯑꯩꯗꯤ ꯑꯩꯒꯤ ꯁꯦꯜ ꯊꯧꯖꯕꯅꯤ ꯍꯦ ꯑꯍꯜ ꯑꯩꯒꯤ ꯁꯦꯜ ꯄꯤꯔꯣ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯅꯣꯏ ꯁ꯭ꯋꯥꯏꯗꯅꯦ ꯑꯩ ꯂꯩꯖꯅꯤꯡꯗꯦ ꯕꯦꯝꯃ ꯑꯩ ꯇꯁꯦꯡꯅ ꯂꯩꯇꯕꯅꯤꯅꯦ ꯀꯦꯊꯕꯤ ꯍꯟꯖꯤꯟꯅ ꯍꯥꯏꯔꯛꯏ ꯑꯍꯜ ꯑꯁꯤꯅ ꯉꯁꯥꯏꯗꯒꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯅꯝꯗꯅ ꯍꯦꯛ ꯂꯧꯅꯕ ꯍꯣꯠꯅꯕꯁꯤꯕꯨ ꯀꯔꯤꯅꯣꯅꯦꯍꯦ ꯅꯪ ꯁꯦꯜ ꯀꯌꯥꯝ ꯄꯥꯝꯃꯤ ꯁꯦꯜ ꯌꯥꯝꯅ ꯄꯥꯝꯂꯨꯕꯒꯤ ꯅꯠꯇꯤꯌꯦ ꯏꯆꯦ ꯏꯃꯥꯅ ꯇꯧꯕꯗꯁꯨ ꯂꯩꯇꯦ ꯍꯥꯏꯔꯒ ꯑꯗꯨꯝ ꯂꯩꯊꯣꯛꯄꯅꯤ ꯅꯪꯅ ꯏꯃꯥꯗ ꯇꯧꯕꯗꯣ ꯑꯩꯉꯣꯟꯗꯗꯤ ꯌꯥꯔꯣꯏ ꯈꯪꯂꯦꯗꯅ ꯅꯃꯥꯗꯤ ꯑꯍꯜ ꯑꯁꯤ ꯂꯩꯇꯕꯗꯣ ꯈꯪꯉꯤꯅꯦ ꯈꯪꯂꯕ꯭ꯔꯥ ꯕꯦꯝꯃ ꯅꯪꯕꯨ ꯁꯤꯗ ꯀꯩꯗꯧꯕꯒꯤ ꯂꯥꯛꯏꯅꯣ ꯅꯪ ꯀꯩꯊꯦꯜꯁꯤꯗ ꯍꯌꯦꯡꯈꯩ ꯂꯥꯛꯀꯅꯣ ꯀꯣ ꯑꯁꯨꯛ ꯌꯥꯝꯅ ꯍꯧꯅꯂꯨꯖ ꯈꯪꯗꯕ ꯑꯉꯥꯡꯁꯤꯕꯨ ꯀꯩꯅꯣꯅꯦ ꯃꯁꯤꯕꯣ ꯑꯩꯅ ꯂꯥꯛꯅꯤꯡꯂꯒ ꯂꯥꯛꯀꯅꯤ ꯂꯥꯛꯅꯤꯡꯗ꯭ꯔꯒꯅ ꯇꯣꯛꯀꯅꯤ ꯀꯩꯊꯦꯜꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯅꯤ ꯅꯊꯟꯗꯒꯤ ꯅꯠꯇꯦ ꯑꯩꯈꯣꯏꯁꯨ ꯇꯧꯅꯤꯡꯕ ꯇꯧꯕ ꯌꯥꯏꯌꯦ ꯅꯊꯧ ꯂꯩꯕ꯭ꯔꯣ ꯅꯪꯒꯤ ꯂꯩ ꯑꯩꯒꯤ ꯏꯊꯧ ꯌꯥꯝ ꯂꯩꯌꯦ ꯀꯩꯊꯦꯜꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯅꯤ ꯀꯩꯊꯦꯜꯗ ꯅꯤꯌꯣꯝ ꯀꯥꯏꯕ ꯍꯧꯅ ꯂꯣꯟꯆꯠ ꯈꯪꯗꯕ ꯃꯤ ꯂꯥꯛꯂꯕꯗꯤꯅꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯂꯒ ꯐꯨꯕꯗꯨꯁꯨ ꯌꯥꯏ ꯑꯩꯅ ꯐꯨꯕ ꯍꯧꯕꯗ ꯃꯤ ꯀꯌꯥꯅꯣ ꯈꯪ ꯅꯪꯉꯣꯟꯗ ꯆꯦꯟꯁꯤꯜꯂꯛꯂꯒ ꯐꯨꯗꯣꯏ ꯃꯤꯁꯤꯡꯁꯦ ꯃꯥꯒꯤ ꯋꯥꯗꯨꯗ ꯊꯣꯏꯕꯤꯗꯨ ꯈꯔ ꯀꯤꯕ ꯐꯥꯎꯔꯦ ꯁꯥꯎꯁꯤꯟꯅꯔꯒ ꯍꯥꯏꯔꯛꯏ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯕꯕꯨ ꯃꯣꯏ ꯃꯌꯥꯝ ꯆꯪꯂꯒ ꯑꯩꯉꯣꯟꯗ ꯆꯥꯒꯦ ꯇꯧꯏ ꯀꯩ ꯃꯤꯅꯣ ꯈꯪꯗꯦꯅꯦ ꯂꯩꯕꯥꯛ ꯃꯆꯥ ꯑꯁꯨꯛ ꯌꯥꯝ ꯇꯥꯗꯕ ꯃꯤꯁꯤꯡꯁꯤꯕꯨ ꯀꯔꯝꯕ ꯃꯤꯅꯣ ꯈꯪꯗꯦꯅꯦ ꯑꯁꯤ ꯍꯥꯏꯔꯒ ꯐꯦꯠ ꯂꯥꯎꯔꯒ ꯆꯠꯄ ꯍꯧꯏ ꯀꯦꯊꯕꯤ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯗꯨ ꯍꯥꯏꯔꯞ ꯆꯠꯂꯤꯕ ꯊꯣꯏꯕꯤꯗ ꯊꯤꯜꯂꯒ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯍꯥꯏꯔꯛꯏ ꯇꯧꯔꯤꯕꯁꯤ ꯌꯦꯡꯉꯨꯅꯦ ꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯀꯦꯊꯕꯤ ꯑꯍꯜ ꯑꯗꯨꯗ ꯋꯥ ꯈꯔ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯄꯣꯠꯐꯝꯗ ꯆꯪꯂꯒ ꯑꯃꯨꯛ ꯄꯣꯠ ꯐꯝꯈ꯭ꯔꯦ ꯃꯌꯥꯝ ꯑꯗꯨꯁꯨ ꯃꯃꯤꯠꯇꯨ ꯑꯅꯤꯗꯨꯅ ꯃꯔꯤ ꯌꯦꯠꯅꯕꯗꯨꯗ ꯌꯦꯡꯂꯒ ꯂꯩꯔꯝꯕꯗꯒꯤ ꯃꯥꯒꯤ ꯊꯣꯛꯄ ꯊꯕꯛ ꯇꯧꯅꯈ꯭ꯔꯦ ꯁꯣꯝꯗ ꯌꯨꯝꯗꯅꯤ ꯊꯣꯏꯕꯤ ꯏꯁꯧꯗꯨ ꯌꯨꯝ ꯌꯧꯔꯛꯄ ꯀꯥꯟꯗ ꯄꯦꯟ ꯍꯦꯛꯇ ꯂꯥꯡꯈꯠꯂꯛꯏ ꯑꯩꯕꯨ ꯁꯦꯜ ꯈꯣꯝꯕꯁꯨ ꯆꯠꯍꯟꯕ ꯑꯗꯨꯒ ꯃꯤꯒꯤ ꯃꯃꯥꯡꯗꯁꯨ ꯆꯣꯞꯍꯟ
ꯃꯤꯅ ꯑꯩꯁꯦ ꯀꯩꯅꯣꯝ ꯈꯜꯂꯝꯃꯅꯤ ꯑꯩꯅꯦ ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯑꯩ ꯃꯤꯅ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯕꯁꯨ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯑꯣꯟꯁꯤꯜꯂꯒ ꯆꯩꯕ ꯀꯩꯕ ꯉꯁꯥꯏꯒꯤ ꯅꯨꯄꯤꯗꯨꯕꯣ ꯀꯦꯊꯕꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯃꯤꯡꯅꯤ ꯀꯥꯏꯅ ꯀꯦꯊꯕꯤ ꯀꯥꯏꯅꯒ ꯃꯁꯛꯇꯨꯒ ꯈꯔ ꯐꯖꯕ ꯑꯣꯏꯔꯗꯤ ꯐꯩ ꯃꯃꯥꯏ ꯃꯃꯤꯠꯇꯣ ꯏꯈꯨꯏꯔꯗꯅ ꯃꯥꯅ ꯏꯁꯧ ꯇꯧꯔꯤꯕꯗꯨ ꯅꯥꯎꯕꯁꯨ ꯇꯥꯔꯦ ꯊꯣꯏꯕꯤꯗꯗꯤ ꯑꯣꯟꯁꯤꯟꯗꯕꯤꯗ ꯍꯪꯂꯛꯏ ꯀꯩꯗꯧꯔꯦꯃꯣ ꯀꯅꯥꯅꯣꯝ ꯀꯩ ꯍꯥꯏꯔꯒꯦ ꯑꯃꯨꯛ ꯐꯤꯕꯤꯒ ꯑꯃ ꯂꯥꯛꯏꯁꯤꯅ ꯍꯣ ꯑꯩꯅꯅꯦ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯔꯨꯕ ꯑꯗꯨꯒꯤ ꯑꯩꯕꯨ ꯀꯩꯊꯦꯜ ꯃꯌꯥꯝ ꯃꯃꯥꯡꯗꯨꯗ ꯊꯛꯁꯤ ꯈꯥꯁꯤ ꯌꯥꯎꯗꯦ ꯑꯗꯨ ꯑꯗꯥꯅ ꯃꯤꯅ ꯇꯥꯔꯒ ꯑꯩꯕꯨ ꯀꯩ ꯈꯟꯗꯣꯏꯅꯣ ꯍꯥꯏꯕꯅꯤꯗ ꯑꯗꯨꯕꯨ ꯀꯩꯅꯣ ꯋꯥꯗꯨꯕꯨ ꯐꯖꯅ ꯇꯝꯃꯣꯃꯤ ꯀꯅꯥꯗꯒꯤ ꯁꯦꯜ ꯍꯥꯏꯔꯨꯕꯒꯤꯅꯣ ꯅꯪꯕꯣ ꯍꯣꯅꯦ ꯑꯩꯅ ꯀꯩꯊꯦꯜꯗ ꯁꯦꯜ ꯂꯧꯕ ꯆꯠꯄ ꯑꯗꯨꯗ ꯑꯍꯜ ꯈꯔ ꯑꯣꯏꯕ ꯅꯨꯄꯤ ꯑꯃꯒꯤꯅꯦ ꯃꯥꯒꯤ ꯁꯦꯜ ꯄꯤꯐꯝ ꯊꯣꯛꯄꯗꯣ ꯄꯤꯌꯨ ꯍꯥꯏꯔꯨꯕ ꯑꯗꯨꯗꯒꯤ ꯅꯨꯄꯤꯗꯨꯅ ꯂꯩꯇꯦꯅ ꯍꯥꯏꯕꯗꯨꯗꯅꯦ ꯑꯩꯁꯨ ꯈꯣꯜ ꯈꯔ ꯈꯖꯤꯛ ꯍꯦꯛ ꯀꯜꯂꯨꯔꯦ ꯑꯗꯨꯗꯒꯤꯗꯤ ꯑꯩꯁꯦ ꯄꯨꯔꯥ ꯀꯩꯊꯦꯜ ꯃꯌꯥꯝ ꯃꯃꯥꯡꯗꯨꯗꯅꯦ ꯃꯥꯒꯤ ꯀꯦꯊꯕꯤ ꯍꯥꯏꯕꯤ ꯅꯨꯄꯤꯗꯨꯅꯅꯦ ꯍꯨꯜꯂꯒ ꯉꯥꯡꯉꯛꯏꯕꯅꯦꯃꯤ ꯅꯪꯅ ꯀꯩꯀꯩ ꯍꯥꯏꯔꯨꯒꯦ ꯀꯩꯝꯇ ꯍꯥꯏꯗꯦꯁꯦ ꯁꯦꯜ ꯂꯩꯇꯦ ꯍꯥꯏꯕꯗꯨꯗ ꯈꯣꯜ ꯈꯔ ꯀꯟꯕꯗꯣ ꯑꯗꯨ ꯈꯛꯇꯅꯤ ꯃꯤꯅ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯗꯤ ꯅꯪꯁꯨ ꯀꯣꯛꯇꯣꯛꯄ ꯀꯩꯗꯧꯒꯦ ꯀꯩꯒꯤꯅꯣ ꯑꯃꯨꯛ ꯈꯣꯟ ꯀꯟꯈꯠꯂꯤꯗꯨꯕꯣ ꯑꯁꯦꯡꯕ ꯂꯩꯇꯕ ꯑꯣꯏꯔꯗꯤ ꯑꯩꯁꯨꯅꯦ ꯇꯨꯃꯤꯟ ꯇꯧꯕ ꯃꯤꯒꯤ ꯁꯦꯜꯗꯣ ꯍꯥꯠꯀꯦ ꯈꯟꯕꯒꯤ ꯂꯩꯇꯦ ꯍꯥꯏꯔꯛꯄꯗꯨꯕꯨ ꯑꯩꯅ ꯇꯨꯃꯤꯟ ꯇꯧꯒꯗ꯭ꯔꯣ ꯇꯨꯃꯤꯟꯅ ꯍꯜꯂꯛꯀꯗ꯭ꯔꯕ ꯇꯧꯔꯨꯁꯤ ꯌꯦꯡꯉꯨꯅꯦ ꯑꯁꯤꯒꯤ ꯋꯥꯉꯥꯡꯁꯤꯗꯕꯨ ꯑꯗꯨꯗꯗꯤꯅꯦ ꯃꯤꯅ ꯑꯗꯨꯝ ꯉꯥꯡꯉꯛꯄ ꯇꯥꯕꯅꯤ ꯑꯩꯅꯅꯦ ꯀꯔꯤꯝꯇ ꯍꯥꯏꯗꯤꯌꯦ ꯑꯗꯨꯒꯤ ꯑꯍꯜꯗꯣ ꯏꯃꯥꯅ ꯆꯠꯄꯗꯁꯨ ꯁꯨꯛꯄꯤ ꯄꯤꯗꯤꯌꯦ ꯑꯩꯉꯣꯟꯗꯁꯨꯅꯦ ꯄꯤꯔꯣꯏꯒꯦ ꯇꯧꯕ ꯑꯩꯉꯣꯟꯗꯗꯤ ꯌꯥꯗꯕ ꯈꯪꯉꯦꯀꯣ ꯑꯗꯨꯒꯨꯝꯕꯗꯣ ꯑꯩꯉꯣꯟꯗꯗꯤ ꯌꯥꯔꯣꯏꯕ ꯕꯦꯝ ꯅꯪꯁꯤꯗꯤ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯑꯩꯉꯣꯟꯗ ꯁꯨꯝ ꯇꯥꯏꯅꯔꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯑꯩꯅ ꯀꯔꯤ ꯑꯍꯦꯟꯕ ꯍꯥꯏꯈ꯭ꯔꯒꯦ ꯃꯤ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯉꯥꯡꯂꯛꯄꯅꯤ ꯑꯩꯅ ꯉꯥꯡꯂꯨꯕ ꯅꯠꯇꯤꯌꯦ ꯀꯩꯊꯦꯜꯗꯒꯤ ꯁꯥꯎꯅꯤꯡ ꯂꯥꯛꯄꯁꯦ ꯅꯉꯣꯟꯗ ꯉꯁꯤ ꯂꯣꯏ ꯇꯥꯏꯅꯔꯛꯀꯅꯤꯀꯣ ꯅꯪ ꯑꯃ ꯏꯕꯨꯡꯉꯣ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯕꯤꯗꯨ ꯌꯥꯝ ꯁꯥꯎꯅ ꯊꯣꯛꯈ꯭ꯔꯦ ꯅꯥꯎꯕ ꯃꯊꯟꯇ ꯁꯣꯜꯂꯤ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯁꯤꯕꯨ ꯌꯦꯡꯉꯨꯅꯦ ꯁꯣꯝꯗꯅ ꯊꯣꯏꯕꯤ ꯄꯥꯎ ꯄꯨꯝꯕ ꯃꯅꯤꯇꯣꯝꯕꯤꯗ ꯇꯝꯃꯤ ꯃꯥꯅ ꯂꯥꯜꯂꯨꯕꯁꯤꯡꯗꯨꯗꯤ ꯂꯣꯏꯅ ꯂꯣꯠꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯀꯦꯊꯕꯤꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯄ ꯉꯥꯡꯂꯛꯄ ꯃꯌꯥꯝ ꯑꯗꯨꯗꯤ ꯂꯣꯏꯅ ꯇꯝꯃꯤ ꯃꯅꯤꯇꯣꯝꯕꯤꯁꯨ ꯊꯣꯏꯕꯤꯒꯤ ꯃꯇꯧꯁꯤ ꯈꯔ ꯃꯈꯩꯗꯤ ꯈꯪꯂꯕꯅꯤꯅ ꯊꯋꯥ ꯁꯥꯗꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯩꯅꯦ ꯀꯣꯟꯅ ꯍꯥꯏꯔꯒꯦ ꯑꯗꯨꯒ ꯅꯪꯁꯨꯅꯦ ꯋꯥ ꯉꯥꯡꯕꯗꯨ ꯌꯥꯝ ꯁꯣꯏꯀꯣ ꯃꯄꯥꯟꯒꯤꯗꯨꯗꯤ ꯇꯣꯛꯈꯣ ꯌꯨꯝꯗ ꯂꯩꯕꯁꯤꯁꯨ ꯌꯥꯝ ꯁꯣꯏ ꯑꯩꯈꯣꯏꯁꯨ ꯃꯉꯥꯏꯔꯦ ꯇꯥꯕ ꯅꯨꯡꯉꯥꯏꯇꯦꯀꯣ ꯅꯣꯏꯒꯤꯗꯤ ꯑꯗꯨ ꯉꯥꯛꯇꯅꯤ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯇꯥꯏꯅꯧ ꯅꯣꯏꯗꯤ ꯑꯩꯅꯦ ꯃꯇꯨꯡ ꯃꯅꯥꯎ ꯀꯩꯊꯦꯜꯗꯒ ꯆꯠꯄ ꯉꯝꯖꯔꯣꯏ ꯅꯣꯏꯒꯤ ꯊꯣꯛꯄ ꯆꯠꯂꯣ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯐꯦꯠ ꯂꯥꯎꯔꯒ ꯊꯣꯛꯈ꯭ꯔꯦ ꯃꯅꯤꯇꯣꯝꯕꯤꯅ ꯍꯥꯏꯐꯦꯠ ꯁꯥꯎꯅꯤꯡꯉꯤ ꯑꯗꯨꯕꯨ ꯇꯨꯃꯤꯟ ꯂꯩꯁꯤꯜꯂꯒ ꯐꯥꯊꯔꯒ ꯂꯩꯍꯧꯏ ꯋꯥ ꯑꯝꯇ ꯉꯥꯡꯉꯝꯗ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨ ꯀꯩꯊꯦꯜꯗ ꯂꯥꯛꯄꯗ ꯀꯦꯊꯕꯤꯅ ꯉꯔꯥꯡ ꯊꯣꯏꯕꯤꯅ ꯉꯥꯡꯕꯁꯤꯡꯗꯨ ꯂꯣꯏꯅ ꯇꯝꯃꯤ ꯃꯅꯤꯇꯣꯝꯕꯤꯁꯨ ꯃꯃꯧꯕꯨ ꯉꯥꯡꯉꯤ ꯀꯟꯈꯠꯄ ꯇꯧꯗꯦ ꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯖꯤꯜꯂꯛꯄꯗꯨꯗꯗꯤ ꯀꯦꯊꯕꯤꯁꯨ ꯂꯥꯏꯃ ꯌꯥꯎꯈ꯭ꯔꯦ ꯏꯁ ꯌꯦꯡꯉꯨꯅꯦ ꯑꯩꯕꯨ ꯅꯊꯧ ꯂꯩꯇꯕ꯭ꯔꯥ ꯅꯊꯧ ꯕꯤꯒꯦ ꯂꯥꯎ ꯀꯥꯏꯅ ꯑꯩꯅ ꯍꯥꯏꯗꯤꯅꯦ ꯏꯅꯦ ꯏꯟꯗꯣꯝꯆꯥ ꯍꯥꯏꯌꯨꯗꯅ ꯑꯗꯨꯁꯨ ꯅꯠꯇꯦ ꯅꯪ ꯃꯥ ꯌꯥꯝ ꯁꯤꯖꯤꯟꯅꯩꯌꯦ ꯏꯅꯝꯃ ꯅꯪꯒꯤ ꯃꯑꯣꯡꯁꯤꯒ ꯑꯁ ꯑꯩꯗ ꯍꯥꯟꯅ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯃꯤꯅ ꯁꯨꯃꯥꯏꯅ ꯑꯝꯇ ꯍꯥꯏꯕꯤꯔꯣꯏ ꯑꯩꯗ ꯍꯥꯏꯕꯤꯔꯤꯁꯤꯅꯤ ꯂꯥꯟꯗꯤ ꯂꯧꯒꯅꯨ ꯅꯪꯒꯤ ꯅꯃꯧꯗꯣ ꯋꯥ ꯉꯥꯡꯕ ꯑꯃ ꯌꯥꯝ ꯍꯦꯜꯂꯤ ꯏꯃꯨꯡ ꯏꯔꯥꯡ ꯊꯣꯛꯀꯅꯤꯀꯣ ꯏꯅꯝꯃ ꯈꯔ ꯁꯦꯝꯗꯣꯛ ꯏꯅꯝꯃ ꯃꯅꯤꯇꯣꯝꯕꯤꯁꯨ ꯇꯞꯅꯗꯨꯃꯛ ꯈꯨꯝꯃꯤ ꯍꯣꯏꯅꯦ ꯅꯪꯅ ꯍꯥꯏꯕꯗꯨ ꯆꯨꯝꯃꯤ ꯏꯕꯦꯝꯃ ꯑꯩꯈꯣꯏꯁꯨꯅꯦ ꯁꯦꯝꯗꯣꯛꯅꯕ ꯐꯅ ꯀꯟꯅ ꯍꯥꯏꯔꯤꯕꯅꯤ ꯅꯣꯏꯅꯁꯨ ꯈꯔ ꯍꯦꯛ ꯍꯥꯏꯔꯛꯑꯣ ꯀꯦꯊꯕꯤꯗꯤ ꯋꯥ ꯉꯥꯡꯕ ꯂꯦꯞꯇꯦ ꯃꯅꯤꯇꯣꯝꯕꯤꯁꯨ ꯍꯣꯏ ꯑꯗꯨꯃꯛ ꯍꯥꯏ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯅꯤ ꯃꯅꯤꯇꯣꯝꯕꯤꯒꯤ ꯀꯥꯗ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒ ꯃꯃꯧ ꯅꯨꯄꯤꯁꯤꯅ ꯁꯣꯏꯔꯤꯕ ꯂꯤꯆꯠ ꯁꯥꯖꯠ ꯑꯁꯤꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯨꯝ ꯁꯥꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯤꯗꯨ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗ ꯂꯦꯞꯂꯒ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯩ ꯆꯥꯛ ꯊꯣꯡꯕ ꯉꯝꯃꯣꯏ ꯅꯪ ꯑꯣꯏꯅ ꯊꯣꯡꯉꯨ ꯉꯁꯤꯗꯤ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯍꯣꯏ ꯊꯣꯡꯒꯦ ꯍꯥꯏꯕ ꯐꯥꯎꯕ ꯅꯪꯕ ꯖꯥꯠ ꯅꯠꯇꯦ ꯃꯥꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯃꯅꯤꯇꯣꯝꯕꯤꯅ ꯍꯥꯏꯔꯛꯏ ꯑꯁꯤ ꯌꯦꯡꯉꯣ ꯇꯧꯔꯤꯕꯁꯤ ꯌꯦꯡꯉꯣ ꯑꯩꯗꯤꯅꯦ ꯈꯣꯏꯗꯧꯁꯤ ꯍꯦꯛꯇ ꯄꯤꯡ ꯂꯥꯎꯔꯤꯕꯁꯤ ꯌꯥꯗꯦꯕ ꯑꯩꯗꯤ ꯃꯥꯅ ꯍꯥꯏꯅꯤꯡꯕ ꯋꯥ ꯑꯃ ꯂꯩꯔꯗꯤ ꯐꯖꯅ ꯅꯤꯡꯊꯤꯅ ꯍꯥꯏꯌꯨ ꯍꯥꯏꯕ ꯑꯗꯨꯗꯤ ꯅꯠꯇꯦ ꯃꯥꯒꯤꯁꯦ ꯑꯩꯈꯣꯏꯁꯦ ꯎꯁꯤꯠꯇꯕꯒꯤ ꯃꯑꯣꯡꯁꯨ ꯌꯥꯎꯔꯤ ꯑꯍꯜ ꯂꯃꯟꯅꯤ ꯍꯥꯏꯕꯒꯤ ꯃꯁꯥꯁꯤꯗ ꯀꯩꯁꯨ ꯈꯟꯗꯕ ꯑꯃ ꯁꯣꯕꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯉꯥꯡꯒ ꯑꯣꯏꯔꯤ ꯇꯧꯔꯤꯅꯤꯗ ꯃꯔꯥꯏ ꯆꯨꯝꯊꯣꯛꯆꯔꯛꯀꯅꯤ ꯑꯉꯥꯡ ꯑꯣꯏꯔꯒꯅꯦ ꯁꯨꯃꯥꯏꯅ ꯉꯥꯡꯅꯕ꯭ꯔꯣ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯑꯉꯥꯡ ꯑꯣꯏꯅꯅꯦ ꯃꯧꯑꯣꯏꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯃꯥꯗꯧ ꯇꯧꯗꯤꯌꯦ ꯃꯌꯨꯝꯗꯒꯤ ꯇꯝꯕꯤꯔꯛꯇꯕꯗꯨꯅ ꯁꯣꯏꯔꯛꯄꯅꯤ ꯍꯩ ꯅꯪꯕꯨ ꯃꯧꯁꯤꯟ ꯇꯥꯔꯒꯅꯦ ꯑꯃꯨꯛ ꯁꯥꯟꯅꯅꯤꯅꯦ
ꯁꯥꯎꯅꯤꯡꯕ ꯃꯈꯩ ꯁꯥꯔꯁꯠ ꯀꯩꯗꯧꯋꯦꯒꯦ ꯑꯆꯨꯝꯕ ꯍꯥꯏꯕꯅꯤ ꯑꯩꯗꯤ ꯐꯅꯌꯥꯝ ꯁꯥꯎꯅꯤꯡꯉꯁꯨꯅꯦ ꯑꯗꯨꯝ ꯐꯥꯊꯔꯒ ꯂꯥꯛꯄꯅꯤ ꯑꯗꯣ ꯑꯩꯅ ꯅꯣꯡꯃ ꯐꯥꯊꯗꯕ ꯅꯨꯃꯤꯠꯇꯗꯤꯅꯦ ꯑꯁꯤꯒꯤ ꯃꯧꯁꯦ ꯑꯩꯅ ꯄꯨꯈ꯭ꯔꯤꯗ ꯀꯥꯎꯊꯕꯗꯤ ꯁꯣꯏꯔꯣꯏꯍꯦ ꯌꯥꯔꯦꯅꯦ ꯅꯪꯕꯨ ꯆꯠꯂꯣ ꯆꯥꯛꯇꯣ ꯊꯣꯡꯉꯨꯔꯣ ꯊꯦꯡꯈ꯭ꯔꯅꯤ ꯍꯥꯏꯕꯅꯤ ꯆꯥꯛ ꯊꯣꯡꯕ ꯍꯥꯏꯗꯨꯗꯤ ꯑꯔꯥꯏꯕꯅꯤ ꯃꯥꯒꯤ ꯃꯑꯣꯡꯁꯤꯅꯤ ꯁꯦꯝꯗꯣꯛꯄ ꯂꯨꯔꯤꯁꯤ 이세 마마 낭시디 하진 하진 강이다 안강니 마라이 셈독서라카니 그이도게 야리 싹도 통으로 안강 까리다 안강 어리게 하이버니다 하 까리다 안강 어리게 강디미 안강 어리디 왕강 상강 하자버세 야답시 망가이 와네 마니 톰비도 마신나 솔라가 자콤lumda 싹 통무 stat크리 누밋 아두다 마니 톰미나 싹핵 통키버 누밋 아두다기 토이비디 헨질레이 ꯊꯕꯛ ꯈꯔ ꯁꯨꯔꯝꯕꯗꯨꯁꯨ ꯇꯣꯛꯈ꯭ꯔꯦ ꯃꯅꯤ ꯇꯣꯝꯕꯤ ꯈꯣꯏꯗꯧꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕꯅ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯂꯩꯔꯤ ꯊꯣꯏꯕꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯅ ꯅꯣꯡꯃꯒꯤ ꯐꯠꯇꯕꯒꯤ ꯃꯑꯣꯡ ꯑꯃ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯄꯁꯤ ꯅꯥꯎꯕꯁꯨ ꯈꯪꯉꯤ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯀꯥꯟꯗ ꯊꯣꯏꯕꯤꯗ ꯉꯥꯡꯉꯤ ꯊꯣꯏꯕꯤꯁꯨ ꯃꯁꯤꯡ ꯈꯨꯝꯗꯨꯅ ꯈꯠꯅꯩ ꯃꯇꯧ ꯑꯁꯤ ꯃꯔꯛꯇ ꯇꯧꯔꯝꯕꯗꯒꯤ ꯅꯣꯡꯃꯒꯤ ꯃꯁꯤꯡ ꯈꯪꯗꯅ ꯇꯧꯔꯤ ꯅꯥꯎꯕꯅ ꯅꯪꯕꯨ ꯊꯕꯛꯁꯦ ꯈꯔ ꯇꯧ ꯍꯥꯏꯕꯅꯤ ꯏꯃꯥ ꯂꯣꯏ ꯇꯧ ꯂꯩꯔꯤ ꯅꯪꯅ ꯁꯤꯗ ꯊꯕꯛ ꯑꯝꯇ ꯌꯥꯎꯕꯁꯨ ꯅꯠꯇꯦ ꯊꯕꯛ ꯆꯤꯟꯗꯅ ꯃꯇꯦꯡ ꯄꯥꯡꯅꯕꯅꯦ ꯍꯥꯏꯗꯨꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯑꯗꯣ ꯅꯪꯒꯤꯁꯤꯗꯤ ꯈꯔ ꯍꯦꯟꯃꯟꯈ꯭ꯔꯦ ꯊꯣꯏꯕꯤ ꯌꯥꯝ ꯊꯋꯥ ꯁꯥꯗꯅ ꯀꯩꯅꯣ ꯃꯔꯥꯏꯅ ꯇꯧꯖꯁꯅꯤ ꯀꯩꯅꯣ ꯑꯩ ꯉꯝꯃꯣꯏ ꯁꯤ ꯇꯧꯕꯒ ꯑꯩꯅ ꯅꯪꯒꯤ ꯅꯌꯨꯝꯗ ꯂꯥꯛꯏꯁꯤꯕꯨ ꯃꯤꯅꯥꯏ ꯑꯣꯏꯒꯦ ꯂꯥꯛꯏꯔꯣ ꯑꯩ ꯂꯩꯇ꯭ꯔꯤꯀꯥꯟꯗꯁꯨ ꯃꯥꯅ ꯂꯣꯏ ꯍꯣꯠꯅꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯁꯨ ꯃꯥ ꯑꯗꯨꯝ ꯍꯣꯠꯅꯖꯁꯅꯤ ꯀꯩꯅꯣ ꯍꯩ ꯅꯪꯅ ꯍꯥꯏꯗꯣ ꯀꯩꯅꯣ ꯍꯥ ꯅꯪꯅꯦ ꯈꯖꯤꯛꯇꯒꯤ ꯑꯩꯅ ꯁꯨꯝ ꯁꯥꯎꯔꯗꯤ ꯅꯄꯥꯝ ꯌꯧꯅꯤ ꯅꯪ ꯉꯁꯤ ꯅꯄꯥꯝ ꯌꯧꯅꯤꯕ ꯅꯪ ꯑꯩꯗꯤꯅꯦ ꯆꯠꯆꯔꯒꯦ ꯍꯥꯏꯔꯤꯅꯤꯅꯦ ꯅꯣꯏꯒꯤ ꯏꯃꯨꯡꯁꯤ ꯂꯩꯖꯅꯤꯡꯗꯤꯌꯦ ꯆꯠꯆꯈ꯭ꯔꯒꯦ ꯑꯩ ꯌꯨꯝꯗꯗꯤ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯕ ꯇꯧꯅꯤꯡꯕ ꯇꯧꯕꯗ ꯉꯥꯡꯕꯤꯅꯕ ꯂꯩꯇꯦ ꯅꯣꯏ ꯁꯤꯗꯗꯤ ꯈꯣꯡꯊꯥꯡ ꯑꯃꯒꯤꯁꯨ ꯈꯣꯟꯊꯤ ꯋꯥꯉꯥꯡ ꯑꯃꯒꯤꯁꯨ ꯈꯣꯟꯊꯤ ꯑꯁ ꯂꯩꯖꯅꯤꯡꯗꯤꯌꯦ ꯑꯁꯨꯛ ꯌꯥꯝ ꯌꯦꯡꯁꯤꯟꯕ ꯏꯃꯨꯡꯁꯤꯗ ꯑꯩ ꯅꯌꯨꯝꯗ ꯋꯥꯔꯛꯄꯤꯅꯕ ꯂꯩꯇꯕꯒꯤ ꯇꯧꯕ ꯅꯤꯇꯤ ꯅꯤꯌꯣꯝꯗꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯌꯥꯔꯣꯏ ꯈꯪꯉꯤꯗꯅ ꯅꯪꯅ ꯆꯠꯀꯦ ꯍꯥꯏꯁꯨ ꯆꯠꯀꯣ ꯀꯅꯥꯝꯇ ꯊꯤꯡꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯕꯗꯅꯥꯝ ꯁꯤꯖꯤꯜꯂꯝꯕꯗꯤ ꯌꯥꯔꯣꯏ ꯑꯩꯈꯣꯏꯅ ꯅꯪꯉꯣꯟꯗ ꯀꯌꯥꯝ ꯊꯤꯅ ꯉꯥꯡꯆꯩꯕ ꯇꯧꯏ ꯍꯥ ꯅꯪꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯃꯤꯌꯥꯝ ꯇꯤꯜꯂꯛꯄ ꯀꯥꯟꯗ ꯁꯦꯝꯗꯣꯛ ꯆꯣꯛꯀꯅꯤ ꯍꯥꯏꯗꯅ ꯁꯦꯝꯗꯣꯛꯅꯕ ꯍꯥꯏꯕꯅꯤ ꯑꯗꯨꯗ ꯌꯥꯝꯅ ꯑꯣꯠꯅꯩ ꯀꯥꯏꯅꯒ ꯋꯥ ꯍꯥꯏꯔꯗꯤ ꯆꯠꯈ꯭ꯔꯣ ꯌꯥꯔꯦ ꯆꯠꯈ꯭ꯔꯣ ꯗꯔꯀꯥꯔ ꯇꯥꯗ꯭ꯔꯦꯕ ꯑꯩꯉꯣꯟꯗ ꯐꯅꯕ ꯍꯥꯏꯕꯤꯔꯁꯨ ꯐꯠꯇꯅꯕ ꯈꯜꯂꯗꯤ ꯑꯩꯁꯨ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯤ ꯋꯥꯔꯦꯕ ꯇꯁꯦꯡꯅ ꯑꯩꯁꯨ ꯍꯣꯏ ꯌꯥꯔꯦ ꯃꯤꯀꯨꯞ ꯀꯥꯡꯗꯅ ꯁꯨꯝ ꯉꯥꯡ ꯂꯩꯔꯒꯕꯨ ꯀꯩꯗꯧꯕꯩ ꯋꯥꯔꯣꯏꯗꯣꯏꯅꯣ ꯋꯥ ꯇꯥꯕꯅꯤ ꯑꯗꯨꯗꯤ ꯅꯪꯁꯨ ꯅꯁꯥꯅ ꯉꯥꯡꯗꯅꯕ ꯁꯤꯟꯕ ꯀꯩꯗꯧꯒꯦ ꯅꯪ ꯅꯁꯥꯅ ꯉꯥꯡꯗꯅꯕ ꯁꯤꯟꯕꯗꯣ ꯀꯩꯗꯧꯒꯦꯕ ꯑꯁ ꯌꯥꯏꯗ ꯅꯪꯁꯨ ꯅꯣꯏꯒꯤ ꯅꯃꯥ ꯅꯄꯥ ꯃꯤꯐꯠꯇꯁꯤꯡꯁꯤꯒꯤ ꯃꯤꯆꯪ ꯌꯥꯝ ꯆꯪꯂꯛꯀꯅꯨ ꯍꯟꯗꯛꯀꯤ ꯋꯥꯁꯤꯗ ꯅꯥꯎꯕ ꯌꯥꯝ ꯁꯥꯎꯔꯦ ꯍꯣꯏ ꯅꯪ ꯍꯥꯏꯗꯣ ꯀꯩꯅꯣ ꯀꯔꯤꯅꯣꯕ ꯅꯪ ꯍꯥꯏꯔꯤꯗꯣ ꯑꯁꯤ ꯍꯥꯏꯔꯒ ꯈꯪꯍꯧꯗꯅ ꯆꯦꯟꯁꯤꯜꯂꯒ ꯈꯨꯕꯥꯛꯅ ꯊꯣꯏꯕꯤꯒꯤ ꯃꯃꯥꯏꯗꯨꯗ ꯄꯥꯛ ꯂꯥꯎꯅ ꯊꯥꯏ ꯑꯗꯨꯒꯤ ꯊꯣꯏꯕꯤꯗꯨ ꯑꯗꯨꯝ ꯀꯞꯄ ꯂꯥꯎꯕ ꯍꯧꯈ꯭ꯔꯦ ꯑꯣꯏ ꯃꯥ ꯑꯩ ꯆꯠꯂꯅꯤ ꯅꯣꯏ ꯌꯨꯝꯁꯤꯗꯅꯦ ꯑꯩ ꯂꯩꯕ ꯉꯝꯃꯣꯏꯌꯦ ꯉꯁꯤꯅ ꯏꯁꯧꯗꯨ ꯏꯀꯟ ꯀꯟꯕꯗꯨꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯃꯅꯤ ꯇꯣꯝꯕꯤꯅ ꯏꯕꯨꯡꯉꯣ ꯀꯩꯅꯣꯅꯦ ꯅꯣꯏꯕꯣ ꯇꯞꯅ ꯍꯥꯏꯅꯕ ꯌꯥꯗꯕ꯭ꯔꯣ ꯏꯕꯦꯝꯃꯅ ꯀꯞꯄꯤꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯣꯏ ꯅꯆꯥꯅꯨꯄꯥꯅꯅꯦ ꯃꯤꯒꯤ ꯃꯥꯏꯁꯤꯗ ꯈꯨꯄꯥꯛꯅ ꯊꯥꯔꯤꯕ ꯈꯪꯉꯕ ꯊꯣꯏꯕꯤꯅ ꯀꯞꯂꯒ ꯍꯥꯏꯔꯛꯄ ꯋꯥꯅꯤ ꯃꯈꯥ ꯇꯥꯅ ꯊꯣꯏꯕꯤꯅ ꯍꯥꯏꯔꯛꯏ ꯃꯤꯒꯤ ꯃꯥꯏꯁꯤꯗ ꯈꯨꯄꯥꯛꯅ ꯊꯥꯗꯅ ꯅꯪꯒꯤꯁꯨ ꯅꯃꯥꯏꯗꯣ ꯊꯥꯔꯤ ꯅꯪ ꯅꯥꯅꯤꯕ ꯅꯪꯁꯨ ꯅꯥꯎꯕꯅ ꯑꯃꯨꯛ ꯆꯦꯟꯁꯤꯟꯒꯦ ꯇꯧꯏ ꯃꯃꯥꯅ ꯈꯥꯝꯂꯒ ꯍꯥꯏꯔꯛꯏ ꯑꯁ ꯏꯕꯨꯡꯉꯣ ꯁꯤ ꯀꯩꯅꯣꯃꯤ ꯅꯣꯏꯅ ꯇꯧꯔꯤꯁꯤꯕꯣ ꯃꯤꯒꯤ ꯃꯥꯡꯗ ꯐꯖꯗꯦꯃꯤ ꯏꯀꯥꯏꯗ꯭ꯔꯅꯦ ꯁꯤꯕꯣ ꯑꯁꯤꯒꯤ ꯅꯨꯄꯤꯁꯦ ꯀꯥ ꯑꯃ ꯍꯦꯜꯂꯕꯅꯤꯃ ꯀꯥ ꯑꯃ ꯍꯦꯜꯂꯦ ꯍꯥꯏꯁꯤꯅꯤ ꯊꯣꯏꯕꯤ ꯀꯞꯂꯒ ꯍꯣ ꯀꯥ ꯑꯃ ꯍꯦꯟꯕ ꯑꯩꯅꯦ ꯑꯩ ꯆꯠꯆꯈꯤꯅꯤ ꯃꯤꯕꯨ ꯁꯥ ꯉꯥꯗꯧꯅ ꯐꯨꯕ ꯏꯃꯨꯡꯁꯤꯗ ꯑꯩ ꯁꯨꯛꯂꯩ ꯂꯩꯖꯅꯤꯡꯗꯦ ꯆꯠꯈꯤꯅꯤꯌꯦ ꯑꯩ ꯆꯠꯈꯤꯅꯤ ꯈꯨꯄꯥꯛꯅ ꯑꯃꯨꯛꯇꯪ ꯊꯥꯔꯒ ꯌꯦꯡꯉꯨꯅꯦ ꯁꯥ ꯉꯥꯅ ꯐꯨꯕꯗꯧꯅ ꯀꯥꯏꯅ ꯌꯦꯡꯉꯣꯕꯁꯦ ꯑꯁꯤꯒꯤ ꯃꯥꯏ ꯃꯑꯣꯡ ꯃꯇꯧꯁꯤ ꯌꯦꯡꯉꯣꯕꯁꯦ ꯈꯨꯄꯥꯛꯅ ꯑꯃꯨꯛꯇꯪ ꯊꯥꯕ ꯑꯣꯏꯔꯁꯨ ꯅꯥꯏꯅꯦ ꯈꯪꯉꯕ ꯅꯪꯉꯣꯟꯗꯁꯨ ꯊꯥꯔꯗꯤ ꯃꯈꯣꯏꯒꯤ ꯃꯇꯧꯗꯨꯗ ꯃꯅꯤ ꯇꯣꯝꯕꯤꯅ ꯊꯠꯂꯒ ꯍꯥꯏꯔꯛꯏ ꯍꯩ ꯌꯥꯔꯦꯀꯣ ꯋꯥ ꯃꯈꯥ ꯇꯥꯔꯛꯀꯅꯨ ꯃꯤꯒꯤ ꯃꯥꯡꯗꯅꯦ ꯏꯀꯥꯏꯌꯦ ꯅꯪꯃꯁꯨꯅꯤ ꯅꯪꯁꯨ ꯀꯩꯗꯧꯕꯒꯤ ꯃꯤꯒꯤ ꯃꯆꯥꯁꯦ ꯐꯨꯔꯨꯔꯤꯕꯅꯣ ꯃꯅꯤ ꯇꯣꯝꯕꯤꯒꯤ ꯋꯥꯗꯨ ꯊꯣꯏꯕꯤ ꯈꯪꯉꯤ ꯀꯞꯂꯒ ꯍꯥꯏꯔꯛꯏ ꯑꯩꯕꯨ ꯀꯩꯝꯇ ꯎꯔꯣꯏꯗꯕꯁꯤ ꯃꯉꯥꯏꯔꯦꯅꯦ ꯀꯩꯝꯇ ꯈꯪꯗꯧꯗꯕꯁꯤ ꯃꯉꯥꯏꯌꯦꯕ ꯋꯥ ꯉꯥꯡꯕꯗꯅꯦ ꯀꯣꯆꯤꯒ ꯀꯣꯠꯂꯗꯅ ꯑꯩ ꯂꯩꯅꯤꯡꯗꯦꯌꯦ ꯑꯁꯨꯛ ꯌꯥꯝꯅ ꯑꯣꯠꯅꯩꯕ ꯏꯃꯨꯡꯁꯤꯕꯨ
ꯑꯩ ꯆꯠꯂꯅꯤ ꯍꯥꯏꯔꯤꯁꯤꯅꯤ ꯁꯨꯛꯂꯩ ꯂꯩꯅꯤꯡꯗꯦꯕ ꯑꯩ ꯅꯣꯏ ꯌꯨꯝꯁꯤꯗ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯛꯈ꯭ꯔꯦ ꯃꯅꯤꯇꯣꯝꯕꯤꯁꯨ ꯍꯥꯏꯐꯦꯠꯇꯤ ꯈꯥꯝꯃꯒ ꯋꯥ ꯉꯥꯡꯂꯛꯏ ꯕꯦꯝꯃ ꯅꯪꯕꯨ ꯉꯥꯏꯈꯣꯅꯦꯍꯦ ꯑꯗꯨꯕꯨ ꯋꯥꯍꯩꯁꯤꯅ ꯌꯥꯕ ꯅꯠꯇꯦ ꯊꯣꯏꯕꯤꯗꯨ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ ꯃꯍꯥꯛ ꯆꯠꯈ꯭ꯔ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯀꯃꯥꯏꯅ ꯇꯧꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯋꯥꯔꯤ ꯁꯥꯏ ꯃꯈꯣꯏꯁꯨ ꯐꯅ ꯀꯨꯏꯅ ꯐꯝꯃꯤ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯄꯥꯟꯗꯒꯤ ꯑꯁꯪꯕꯤꯗꯨ ꯃꯁꯥꯅ ꯀꯔꯤꯕꯨ ꯇꯝꯁꯤꯜꯂꯕꯅꯣ ꯌꯥꯝ ꯍꯧꯅ ꯀꯧꯔꯛꯏ ꯍꯩ ꯅꯥꯎꯕ ꯅꯥꯎꯕ ꯊꯣꯛꯂꯛꯎ ꯂꯥꯎ ꯅꯪ ꯊꯣꯛꯂꯛꯎ ꯂꯥꯎ ꯅꯥꯎꯕ ꯅꯪ ꯇꯥꯗ꯭ꯔ ꯅꯪ ꯑꯩꯅ ꯀꯧꯔꯤꯕꯁꯦ ꯏꯆꯥꯁꯤꯕꯨ ꯅꯪꯒꯤ ꯅꯃꯤꯠꯇ ꯁꯥ ꯁꯟ ꯑꯣꯏꯅ ꯎꯕ꯭ꯔꯅꯦꯍꯦ ꯂꯥꯎ ꯊꯣꯛꯂꯛꯎ ꯂꯥꯎꯋꯣ ꯋꯥ ꯆꯞ ꯉꯥꯡꯅꯁꯤ ꯂꯥꯎ ꯊꯣꯛꯂꯛꯑꯣ ꯍꯥꯏꯕꯅꯤꯅꯦ ꯃꯄꯥꯟꯗ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯈꯣꯟꯗꯥꯗꯨꯗ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯆꯨꯔꯤ ꯃꯈꯥꯗꯨꯗ ꯊꯣꯏꯕꯤꯒ ꯑꯁꯪꯕꯤꯒꯤ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ ꯅꯥꯎꯕ ꯊꯣꯛꯂꯛꯄ ꯎꯕꯗ ꯍꯥꯏꯔꯛꯏ ꯍꯩꯅꯥꯎꯕ ꯅꯪ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯁꯤ ꯃꯅꯤꯇꯣꯝꯕꯤꯅ ꯑꯁꯪꯕꯤ ꯋꯥꯔꯤꯁꯦ ꯏꯃꯨꯡꯗ ꯐꯖꯅ ꯁꯥꯟꯅꯁꯤ ꯁꯨꯃꯥꯡꯁꯤꯗ ꯃꯤꯅ ꯎꯔꯒ ꯌꯥꯝ ꯏꯀꯥꯏꯌꯦ ꯂꯥꯎ ꯆꯪꯉꯣ ꯋꯥꯔꯤ ꯐꯖꯅ ꯁꯥꯁꯤ ꯀꯔꯤꯒꯤ ꯏꯀꯥꯏꯕꯅꯣ ꯅꯣꯏꯕꯨ ꯏꯀꯥꯏꯕꯒ ꯈꯪꯕ꯭ꯔꯥ ꯍꯥꯏꯁꯤꯕꯣ ꯍꯥꯏꯔꯛꯂꯤ ꯋꯥꯗꯨꯗ ꯍꯥꯟꯅꯗꯒꯤ ꯈꯔ ꯁꯥꯎꯅꯤꯡꯂꯒ ꯂꯩꯕꯒ ꯃꯅꯤꯇꯣꯝꯕꯤ ꯃꯥꯗꯤ ꯃꯥꯒꯤ ꯃꯁꯤꯡꯗꯨ ꯇꯧꯔꯛꯏ ꯀꯥꯈꯠꯁꯤ ꯌꯥꯗ꯭ꯔꯕꯅꯤꯅ ꯆꯥꯛꯅꯤꯕꯒꯤ ꯃꯑꯣꯡꯗ ꯆꯨꯔꯤ ꯃꯈꯥꯗꯨ ꯑꯗꯨꯝ ꯂꯦꯞꯄꯣ ꯑꯗꯨꯒꯅꯦ ꯑꯩꯈꯣꯏꯅ ꯃꯊꯛ ꯑꯁꯤ ꯂꯩꯔꯒꯦ ꯑꯗꯨꯒ ꯑꯗꯨꯝ ꯁꯥꯔꯁꯤ ꯋꯥꯔꯤꯗꯣ ꯀꯣ ꯑꯗꯨꯝ ꯁꯥꯔꯁꯤ ꯁꯣꯕꯥ ꯃꯍꯥꯛꯇꯤ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯌꯥꯝꯅ ꯍꯩꯅꯗꯕ ꯊꯕꯛꯅꯤ ꯑꯗꯨꯅ ꯃꯍꯥꯛ ꯈꯝꯗꯣꯛꯄ ꯐꯥꯎꯕ ꯇꯜꯂꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯁꯥꯎꯕꯅ ꯂꯣꯏꯔꯕ ꯑꯁꯪꯕꯤꯁꯨ ꯃꯈꯨꯜ ꯀꯟꯈꯠꯇꯨꯅ ꯍꯥꯏꯔꯛꯏ ꯑꯁꯤꯒꯤ ꯃꯑꯣꯡ ꯑꯁꯤꯅ ꯑꯩꯒꯤ ꯏꯆꯥꯗ ꯂꯤꯆꯠ ꯁꯥꯖꯠ ꯇꯥꯛꯄꯤꯕꯒꯁꯨ ꯁꯥꯔꯤ ꯃꯁꯥ ꯐꯥꯎꯕ ꯁꯦꯝꯗꯣꯛꯄ ꯉꯝꯗ꯭ꯔꯦ ꯑꯗꯨꯒ ꯅꯪꯅ ꯃꯤꯃꯨꯛ ꯁꯦꯝꯗꯣꯛꯀꯦ ꯇꯧꯔꯤꯕꯗꯨꯕꯨ ꯅꯃꯥꯏꯗꯨꯕꯨ ꯏꯀꯥꯏꯗꯕ꯭ꯔꯣ ꯏꯕꯦꯝꯃ ꯏꯀꯥꯏꯗꯕ꯭ꯔꯣ ꯑꯩꯈꯣꯏꯗꯤꯅꯦ ꯃꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯕꯅꯤ ꯃꯤꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ 이몽데 상시야드디 마바나 동와리 사시 하이버니 kaya kaibo ano sibo ngaiko to adu loina to noina kaigino aigi isasi khongthang khuding yengsinba wangang khuding ngangbiba aduga musu sasan dongna phubiba aigi isase nangi yipsi thakrisibu sumai tongnabra hai nauba law nangbu aigi isaki mai si udabra ha indawna mai sida nangi sairong ba mana khutun tharibadubu nate angangse China khang mungang ngodra haibanida ngamam gadra ba China khang bodo hausikne aina nangina maidida khupangna thagadoribani aduga aigi isa phubigi laman singgadoribani aiso Manitombi yam song naire kari habna hausikido am kairo hausikido hausiki wa dong kairo aigi isa de khupangna thani kaina mama ai mai sau sau ni sagi mangna lepingai da kanano ai isa gi masa de sokba ngamdoise matik leba kanano lawni lawo Mama gi dikhangan gene nasa nungsi masa khangli basibu nang khaktaroi bema aikoi sunya isa asya yam nungsi khraba sa piklingai dagi thabak manam ta tawalak panate mana saning bodasa sining bodase maning ta holak pan isa ni nongmada khubak asina set long tharak panate nangi na yuma du thanama nimit adu sunya thamning da nga thamama nasa de bema ningol oi baning na ne matang matungi matung ina adugi khalaga thanamai wani aduga nang na sia Aigi isa sibu phuba ngangwase masidabu kana nungai khallino ha kaya mamana nungai doribano hoi bema ibema na sase phajana waraktrabanina mayum palakana di sanadre do phanyamna ken yoraklabasu leisaringai punsiga yum panbagi punsiga ne manade punsiron ansi khenabase ibema di amat hek takpiraktra mane ne adunadi somdadi amata sanadrabado Wangang mada, wangang phajada bagi kaithel wathok thoe thabak tawba talabani na ne ahal oram manem aise mana seba tawgadra hairaga magi phi phawa ina suhali adu phawba ne aina kaisu haibiba nate aduga nangna nasage soiba singdo semdoki da haidadana nasana tamba paw khara khak taraga aigi isa sibu hekta phura dawni gaina su lakjaba saibani ne na maidu bi kai de ne phanyam oirabasu phana phagera pharoira Mibu sa sangdona phuba haibasidi ataida tawrabasu aigi isa sidi yaroi aigi isa dinya sanani sana khanglaba sana aduga noina aigi isa si phuba hey nauba tumin laisimana kanorina lawo nang lawo ngaiko aigi isa na nangi na sa se sa sangdona phuramadi mina waraktrasu waraknaba mama ai leire Isa na warak pangam dabagi mina warak hanmi isa do aigi isa di oihaloi
Nangi nasanupidura amutang. Aigi isana kayam kana phuba haidana. Mamaidura kupangna amuk khaktani thabadusu. Madusune kama helakpagi khanglabra hemanbado. Adugisu mathakta yum panba haibasidi nong phadoksu phunani sainani. Aikhoisu khatnari phunari. Aikhoina nupinine sei khara dum sabasu kaisu khande. Aduga nangi nasasina hemanbagi kupangna amuk tharubagi. Kappawo lawo tawdana khama yadama kayek sakhine. Aduga hausikna amuk Puri haibagi wakatpaga laiba. Ha ha yo onthong abulingna laida. Aigoi mai se thampham leiraroi. Asiguma isanupi poktu sarukpudine ai isanupi yauramdabase yam phakre. Simu phaba leitre. Wa phana oirasune aigi isase nogi phubam natiye khanglabro phubam nati noigi. Yengo maida thaba haibasimaktabu kayam yam naramgani. Nangsu tharaga yengsiro amtang yengsebro. Kupakna maida tharaido kaigino haina khal. Kupakna tharakpagi maramdo adu hana ko madu hana khangko. Angakpani noise. Na maidu kupakna tharak phawba ikai machiramda phawba hek poktene. Karama mi makhalu noisibo. Mina ngangi bise kaino haibado hekta khal. Khalaga yengu nakokto. Nasana pa khankhat. Masagi asoibado semdongno hono haibani khangaba kankhatpana kanaroi. Hoine aigi isa soine. Ai khangi. Adusu ai khangi ko aigi isadi masana masagi maran yazari noidi noina lalu mayamdo nasana yarabro nasana pise migi mun kamaina koini ahallaman leiba matamda kari karam tawni haibado khanglaga aigi isana ne soibu oirabadi aina halaga khupangna aigi isaki maida tharamgadabani ne aduri nate masidi aigi isana tawbodo matik sai khanbagini aina aigi isa kankhatlibase Nasanupi siya hanamda semdolak ko adugo lao. Natragane nasa siya ay semdoke. Nasana yan si tanam. Nasaydagi manitomi na ngang libwasing asida. Asangbi kumpham leitrabani masadu khoglak sarabani aduna saksinaba sarga hairei. Bima jasi asigumba norokuma mafam asida nang thanamlaga imasat pangamoy. Tumingaydane thangnaga thilagadum hatlaga tokani ne. Hone nasanupido Nasanupido amukta semdoko amukta semdoroko. Hone aigi isase aigi nakta adum thamlani. Aibu sangagumna khanma pham asida aigi isanupi thanamba ngamoi. Nogi na yum asidane ai khongul phawba hek taningdene he. Khongul phaw taningde. E oi khoina lau kaina ne barton thakide bem ko barton thakide. Noi de hek lakbigan. Noi lakpase aigi bungse sani jangmaga chapmanai. Lakbiran ha kai thokseng tau saiba amadonasu adum lauri hola oye suklak laoi noigi masidane suklak yek laoi hosapiro ngamjaje noigi nasanupido aikhoi yopa ngamjaje haribasini hosapikro lakbiranu mama masadu su saikre makoyani su khogdaki sari thoibi mapana Masagi mong khangbana mama masaduda mina directly wadugi maramda gyan tana wari sari makoi nisu phaniyamnadi gyan tarabani thagdok asi thokra matung gyan khara taba thoibi ki mapana masanupi du thilai thoki mayam adu yam thuna kudak aduda asangbina masanupi ki wakat taraga thoki ba oibaduda ma khangawdabani ikuidana masanupi bu amuk thilai nungai taba leiba pumnamak sengdoknari manitomisu mana nungai taba khara hairei Thoibigi mapasu makogi asoibadu ngakpinaba hai. Manitomiga sobaga-su kaisu khanje makoina soikiba sing adusu ngakpirase haiduna phajana wari saraba tungda Thoibigi mapa satkre. Thoibisu manitomida kauba ngamde manitomisu wa khangladuna mana hana mamauda kauduna kaisu thokidaba mawngda wari sai. Adumna tawbaduna Thoibisu masada hana ipun pulambadudi khara phare. Masigi matungda Makoi mama anisu gyan tarami aduga Thoibisu wakhal tarami. Thoibi hana dawna tawje wa ngangbada khanthadana ngangbudu tawkhije. Thabaing khang makna pumna mokhotnari manitombisu Thoibibu mamo oina khali. Thoibigi mamasu gyan tai haibagum thokibu thodok mayam aduna masanupi yumna sangba khogdak sarami. Adubu wakhal khara phathaba ngambi manitombina hanagi mongda kaungangba tawbadagi hana leiramba saunaraba pumba kawkhiduna imung animak yam nungaina harau nungaina pan khirami